Manipurgi tungi khandana yungang legalize tawba yaroi Manipurda yu sungduna mapanda thadoknaba hotnabasu yaroi Lengang na namfuda tawroklabadi ima singna siba changba khandana khongjang changsingani haina nupi samas ki maiketi ki phungdorakli ngasi lamfelda leiba All Manipur Women Social Reformation and Development Samas nupi samas ki office ta pangthokiba paugi mifamda nupi samas ki president Thokchom Ramani na hai pali balengak asina Sengi damak khanduna tungi haurak liba naha kaya manghannaba thabak tawba yaroi chahi kaya gi mamangdagi lamdam asigi ima singna ahing nungthil khandana nisa thingnaba honarakhiba kaya ado aremba tahannaba lengang na honagano ima singi wafam masi lengang na tadrabadi assembly mifam loijingaida akanba khongjang changsingani yungang legalize tawjingaida ima singna Thingna Manipurgi fibam sokchiliba asinadi legalize tarokpa matamda kari fibam da leigadage haibadu lengang na khantabiyu haiki Karigi dabak tamasi nupi na kasi wadana amuk to na imong manong da hoji si bara no ti gian o si da lai si da amuk si yu sunga yong ne ye ai khoi su ya ya roi kai ku ba song me ka na lau fo ta de a khoi lem na toy ha da de he na ai khoi mama oi bi me am de khoi ho ra kani aduna tawbi ka no sarka ala khuding su hen ka lak si khong ka lak hoji do yuan ba khot ba thing ye hai dung ngai ngasi lai kai khuding ni du thak ta ba tarak sha da ba kangku amat ai au de ho jing du adun mama ai khoi se yuan gan ni chon gan ni hai adi madu shu de ngai da ai khoi nu pi mayam se loi ha to o adu ga ai chung ge di ya ni ai khoi nu pi mayam se lai ngai da di chung ba shoi ai ya roi khoi lem da to ai yu sigi against da akoi akan ba khongjang kaya changchal laga lakoni adu phauji pawba thingba ngamde manipur da yu na suki mati manghal le haiba se siam masa mang da so hairi bani sarkar na thingi haragadi adum yam line da thinga da ba posak amani adu bu state asi yam na phan si aduga hauji war on drug na chathare bisi success ohen si aduga loina na masi yu ju war on drug si manung da amani haba aduna masi success ohen si hai taragadi sarkar yauna hana 1991 da arkedan bijisai matam da pass ogi ma adugumba ekado madu implement tawraga phajana akoi mayam changdana thingminaragadi yu che thingba ngamgani natadana sarkar na tax lorga thadok pataragadi yu thingba ngamoi hauji yu che legalize tawdana sarkar na karimba pass tawragadi akoi siba changba khangdana akan ba khongjang changchalaga thingba ngamnana ba imaiben singna honagani